December amadagi hauraga December 31 fauba tha ama chupna December phausi gi manungda phase ahum thokna loinamak hanjilagani haikibagi thajaba adu pidrabadi makhataba akanba khongjang changsilakani haina relief camp khudingmakta chatlaga yarekpagi thabakse tauri chathari aduga karigumba leiriba lengak haiba tare PR lengak po oiro aduga MLA singsina mityeng changbirak taragadi leiriba bureaucrat officer MLA singsu chingthoga MLA gi mayumda relief camp da leihalaga ahinga ama yareraga IDP singi punsi marel se kamaina tawrige haibadu uthalagani haibagi khongjang se makhata na chatharakani haire adubu December nangnabadi adumak makhata na tapna di hanjalai thaba ama paikhatpa matamda yam thuna tawbadi yadabanina adum step by step tawrai hajik su dum IDP sing hanjinbagi wafam so dumak tari bani oja adubu masi hatu tawba thabak sidi yamna afabadi oidabanina masi chahi yam sangna leirei masida mayam gi hainari bagi matungina koigi policy sanari bani India lengakna sanari bani haibse masi makta sengna chummena mayam da dumak longnari bani oda ozagi wakalonda hairiba Iran se yamna tapna sangthana chathali se sigi matang se di ozagi wakalonda kamai thamini oja masigi wakum stage da tongan ba wakalon phongdok na ba mod phongdok na ba akoi su tare habitai adubu maduna akhigi personal oiba opinion gi wani maduda karheni chap chaba kana gumam na stage ta kana bloba khudung chaba loba adu sigi irang sum sangthari bum thai kana ba phangba adum ba section khara na mioi khara natka group khara lairabra kan haibu wakum si sami masi akhoi yam phajana adum hainar ba wakum mani adu masi makti chap chana akhoi madum chumgani haibasu haibati ngamdri adu hojik habibi duni nahan akhoi kenoda leimaram gi manakta liba leimaram da waroi singda akhoi keno khara IDP sing khara sangkhare madudi akhoi district administration naga makhoi adum sanghana no ki thabuktu moi masana yauna phajana silaga tawkibani aduga ngarang sina amok smaintona akhoi ki lamsi kandabiya de akhoi na yum isagi oijaba isagi yum kai punamakse asok koina khundok labadi sungsoi chona mang ki batare haidana akhoi phogak sau ikhai khunja khardi masa gi moimda makhoi sangsinaba haukhre an hairise madumakti akhoi authority ki ayaba yauraga sangbara haibadumakti ai madumadi khangjadre adubu makhoi smaina sangba hona raklinse akhoi authority na sinbirasu isa gi yumda isa gi iramda akhoi sangjarani hana sanglipse masi khamangam bagi pangal do loisel kodagi tawrapani aduna authority ki ayaba yauge akhoi sana adum sangjarani maduda thorpa thogdo wathok phataba apaba punam akhoi lon thengna jarani na khalapui wakhalse masi akhoi yamna koina sahi ani tha tare lomsi relief camp ta leibadagi hainga lekna awaba mayoknar podo madudagi khamangam tadna lakpa adum wakhalni adum thongni habitai aduga stage da authority side ki su hana mamangda akhigi December thabaki manungda IDP punam se masa ki mayumda masa gi hana gi lepham khunda hanjilangani na adugi thajab du chapchana official announcement tawdna hana gi chief secretary na lakho amani adubu hojik phokeno da sangkhiba akhigi waroi singda sangkhiba waroi sing sanghan khiba IDP khara khaknatana atai mayam amadi hojik relief camp ta leibasni ado kokomi nasu hojiksi na mamangta numit kharan ki mamangta saji wadaliba akhigi IDP singi relief camp ta mafam duta makhoi si kano ki akhigi maru ba lusing masing thomi sing makhoi makhon duta le ure ahing yarektana akhigi relief camp ta leriba IDP singna kamdongna awaba mai na ki habatu makhoi cha khengana khangani khaminagani hadana makhoi su maduda saruk yadna ahing yare ure adu ngarang nahan utai keno da moirang da amuk keno ta ure yare ure asmaina makhoi su hojik su makhoi na haidi adagi IDP singapore da kokomiga makhoi na hairisi hairiba hojiki December thabaki manungda IDP mayam si loina mak masam imda sanghan nabagi
orang tu pakai terkedi akan sangsingan ni na hai bani ana hojik si asumoi phibam sida akhoi hojik ko min hai ri lainga ki thoksel sem liba pai liba adagi government ki man dalai liba bureaucrat officers sing loinana akhoi political leaders sing adagi miyang ki mihut oina liba MLA sing makhoi masamak IDP relief camp ta leripa IDP singna mayok naripa awaba si makhoi masam sa hakeng na khang na ba makhoi su namdana akhoi ke no da relief camp singna singaga yare khan bagi phibam bawal lakani na hairipse masi keno ne ba akhoi asuk kuina sa keno da karhani government sina IDP singsibu sanghan na bagi thorang do sab saba concrete oiba step amata local taba local pu udabdagi masigi film si ma asigi keno si wakum si lakoni na ai hajanengi atuna keno da ekhoi ka haini yamna pam daba thokdok wathok thok tingi mamang da akhoi IDP sing si relief camp sing keno dagi masa gi mayumda masa gi khunda lehna ba akhoi government na chap chaba thabak khara lokhat pa se thabak sing lokhat pa tai phadre na ai hajanengi Okay.